ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯃꯌꯥꯝ ꯄꯣꯊꯥꯅꯕ ꯁꯦꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯅꯖꯔꯤ ꯈꯣꯡꯖꯤ ꯃꯈꯣꯜ ꯕꯦꯁ꯭ꯋꯥ ꯑꯃꯗꯤ ꯔꯤꯇꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯕꯦꯁꯣ ꯁꯥꯒꯩ ꯑꯗꯨꯒꯤ ꯄꯤꯕꯥ ꯃꯇꯣꯝꯇꯅꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯂꯝꯕ ꯃꯔꯜ ꯈꯔ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯕꯦꯡ ꯃꯆꯥ ꯑꯃꯁꯨ ꯆꯂꯥꯏꯖꯔꯤ ꯔꯤꯇꯨꯁꯨ ꯕꯦꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯅꯕ ꯕꯦꯁꯣꯒꯤ ꯃꯈꯨꯔꯥꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ ꯕꯦꯁꯣꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯑꯋꯥꯠꯄꯗꯣ ꯍꯥꯏꯌꯣ ꯑꯩ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯟ ꯈꯔ ꯍꯥꯞꯄꯒꯦ ꯔꯤꯇꯨꯅ ꯌꯥꯔꯅꯤꯗ ꯗꯗꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯗꯗꯥꯁꯨ ꯊꯕꯛ ꯆꯠꯄꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯔ ꯂꯦꯞꯄꯤꯔꯣ ꯊꯕꯛꯁꯤꯡꯗꯣ ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯣ ꯌꯥꯔꯤꯕ ꯃꯈꯩꯗꯤꯅꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯒꯅꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤ ꯗꯣꯁꯥ ꯄꯥꯡꯗꯦ ꯍꯥꯏꯅꯕꯅꯤꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯏꯍꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯣꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇꯒ ꯂꯩꯕꯁꯤꯗ ꯌꯨꯝ ꯀꯩꯁꯤꯁꯨ ꯁꯦꯝꯖꯤꯜꯂꯤꯕꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯊꯣꯛ ꯂꯩꯁꯤꯟꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯗ ꯁꯤꯟꯅꯒꯅꯤꯁꯨ ꯅꯠꯇꯦ ꯏꯃꯥ ꯏꯄꯥ ꯂꯩꯗꯅ ꯈꯥꯏꯗꯣꯛꯅꯒꯅꯤꯁꯨ ꯅꯠꯇꯦ ꯏꯇꯣꯝꯇ ꯄꯣꯛꯄꯁꯤ ꯌꯥꯝꯅ ꯋꯥꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯆꯥꯗꯣ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯃꯟꯁꯤꯀꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯔꯤꯇꯨꯁꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯗꯗꯥ ꯑꯩ ꯐꯣꯟꯁꯦ ꯊꯝꯂꯒꯦ ꯏꯃꯥꯒ ꯏꯅꯝꯃꯒꯅꯁꯨ ꯑꯩ ꯀꯧꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯪꯂꯨꯈꯤꯒꯦ ꯊꯝꯃꯣ ꯐꯖꯅ ꯂꯩꯀꯣ ꯅꯪꯁꯨ ꯍꯣꯏ ꯗꯗꯥ ꯊꯝꯃꯦꯀꯣ ꯔꯤꯇꯨꯅ ꯏꯃꯥ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯀꯧꯕ꯭ꯔꯣ ꯃꯦꯝꯊꯣꯏꯅ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯅꯅꯝꯃꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯐꯅꯦꯛꯁꯦ ꯀꯔꯝꯕꯅ ꯐꯖꯩ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯃꯅꯝꯃ ꯊꯣꯏꯕꯤꯅ ꯂꯥꯛꯑꯣ ꯁꯤ ꯐꯖꯗ꯭ꯔꯣ ꯒ꯭ꯔꯤꯟꯁꯦ ꯄꯥꯝꯕ꯭ꯔꯁꯦ ꯍꯣꯏ ꯅꯝꯃ ꯐꯖꯩꯌꯦ ꯂꯣꯏꯅ ꯍꯦꯛ ꯄꯥꯝꯃꯦꯕ ꯃꯦꯝꯊꯣꯏꯅ ꯏꯁ ꯅꯪꯁꯨ ꯂꯣꯏꯅꯗꯤ ꯌꯥꯝꯃꯟꯗ꯭ꯔꯥ ꯅꯅꯝꯃꯒꯤ ꯈꯔꯁꯨ ꯊꯝꯕꯤꯔꯝꯃꯨ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯔꯤꯇꯨꯅ ꯄꯥꯝꯂꯕꯗꯤꯅꯦ ꯂꯣꯏꯅꯃꯛ ꯄꯨꯖꯈꯤꯁꯅꯨ ꯔꯤꯇꯨꯅ ꯏꯃꯥꯕꯨꯗꯤꯅꯦ ꯏꯅꯝꯃꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯅꯝꯃꯗ ꯀꯣꯟꯁꯤꯜꯂꯤ ꯍꯩꯃꯥ ꯍꯩꯃꯥ ꯅꯅꯝꯃꯗꯣ ꯃꯁꯥꯒ ꯂꯨꯝꯂꯤꯉꯩꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕꯤꯔꯨꯒꯅꯨꯅꯤ ꯅꯪꯕꯣ ꯅꯣꯛ ꯂꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯤ ꯏꯃꯨꯡꯗꯣ ꯕꯦꯁꯣ ꯃꯄꯥ ꯃꯃꯥꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯖꯔꯤ ꯏꯃꯥ ꯕꯕꯥ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤꯀꯣ ꯍꯩꯁꯦ ꯔꯩꯆꯜꯂ ꯏꯅꯥꯎꯔ ꯑꯃꯈꯛꯇꯒ ꯊꯝꯕꯤꯔꯝꯂꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯂꯝꯒꯗꯕꯅꯤ ꯅꯆꯥꯏꯕꯨ ꯏꯇꯣꯝꯇ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯪꯊꯣꯛꯄꯤꯔꯝꯂꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯕꯨ ꯅꯃꯧꯗꯤ ꯌꯧꯔꯛꯂꯒꯅꯤ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯁꯤ ꯃꯄꯥꯡ ꯑꯃꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯔꯒꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯔꯤꯇꯨ ꯑꯃꯗꯤ ꯕꯦꯁꯣꯒꯤ ꯂꯨꯍꯣꯡꯕꯗ ꯃꯌꯥꯝꯅ ꯍꯧ ꯍꯧ ꯌꯥ ꯌꯥ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯕꯦꯁꯣ ꯃꯥꯒꯤ ꯕꯦꯡꯗ ꯊꯕꯛ ꯆꯠꯄ ꯍꯧꯔꯤ ꯔꯤꯇꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯨꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯊꯥ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯔꯤꯇꯨꯁꯨ ꯃꯤꯔꯣꯜꯂꯛꯂꯤ ꯃꯇꯝꯅ ꯆꯠꯈꯤꯕꯗꯤ ꯈꯪꯍꯧꯗꯦ ꯔꯤꯇꯨꯅ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥꯗꯨ ꯊꯥꯁꯤꯡ ꯁꯨꯔꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯤ ꯕꯦꯁꯣ ꯃꯆꯥꯅꯤꯄꯥꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ ꯃꯆꯥꯅꯤꯄꯥꯗꯨꯒꯤ ꯃꯃꯤꯡ ꯇꯣꯝꯊꯤꯜ ꯆꯍꯤ 3.5 ꯍꯥꯏꯔꯛꯂꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯔꯤꯇꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯅꯣꯡꯃ ꯆꯥꯛ ꯇꯣꯛꯂꯛꯄ ꯑꯌꯨꯛ ꯄꯨꯡ 10ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯇꯣꯝꯊꯤꯜꯗꯨ ꯃꯃꯥꯅ ꯇꯤꯚꯤ ꯌꯦꯡꯍꯜꯂꯒ ꯃꯃꯥꯁꯨ ꯊꯕꯛ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯔꯤꯇꯨꯅ ꯏꯆꯥ ꯊꯣꯏ ꯅꯪ ꯇꯤꯚꯤ ꯑꯗꯨꯝ ꯌꯦꯡꯂꯝꯃꯨꯀꯣ ꯃꯃꯥ ꯃꯈꯥꯗ ꯆꯥꯛꯈꯨꯝꯗ ꯐꯣꯟ ꯊꯝꯂꯝꯂꯤ ꯑꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯇꯣꯝꯊꯤꯜꯁꯨ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯣꯏ ꯃꯃꯥ ꯑꯩ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯌꯦꯡꯉꯝꯒꯦ ꯔꯤꯇꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯊꯛꯀꯤ ꯀꯥꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ
Magi phone asu ko lakpagi ringtone khonglaga leirami. Parap jangsilaga phone to sat yeng lobadadi magi mapuroiba besho airamli. Hello, dada, kaidore? Besho na. Ritu, nang na pairamba file se, nang na kanada sinaramya. Paisa yamna sinarini sidi. Ha, dada, aigi file do Luciga boinauga na amuk painay haibani. Paisa ki yam sinaragi. Besho matha sana. Lupa lising mo dramuk sinari. Moya ni sindoy ko masu sa minabani. Moy na silsi nong manong magi kara wana adum irambana si kaidi senarini. Paisagi wari sanari ngaida reto masa mathakta thamlambadu kauthokri. So mathakta TV sumi yengambadagi mani yengliba TV senelado matomta yakhidri. Nipa masani kaino karisu khangdriba angangado sofa dudagi kumtharaga table da thamliba TV flat aduda makhut masaduna sese thai. Madudagi TV ki connection tawriba switch aduda lamnaga TV do muthatnaba amuk lami. Mama mapana nungtigi TV muthatpa adugumna pigliba masaduna su sap manana tawri. Angangaduna switch do kuning kanglaga lambada TV table da lairiba ising bottle do makhut masaduna thinglobada table dagi sat taraklaga laimai da khara haidoi. Tomthil bottle do faikhatlaga hanagi mafamda amuk thamnaba tawbada makhutuda ising khara do su pakhawri. Haido kiba ising khara aduda tomthil na amuk net chilaga TV switch yongnaba amuk lam. Makong do karisu tongdi switch to asum lamba na fangli adu laibak thibana makhut asot paduna on tawriba switch aduda thinglubada angang do mai singledo. Faklang duda napsilaga switch box adudagi thadoraktana adum singbaduna musin muwa makhai singba loiraga masadu laimaida padrak launa taraga lairi. Masin maray pungmo musalli apik pa angangdo. Rito siyal khara senabagi wakhaw da layring aida masado kangning singlakdana phono pairaga adum karakli. Thongsin he kanchen baga uri masana laymaida musin muraga taraga layri bado. Rito ipai kangli phono kangtha thadaramlaga isa thoy haidana senseli masabo konkali. Masagi mamay mamit yengi masin maray pungmo musalli. Mamit manana I thangdrabagumna tawri. Upai laiti ritu masa koladuna mathaktagi sen tharaklaga mangolda leplaga makhura madom sawhoi laibado koi kawri. Kana laibagi aigi sasi kainom tawkhre. Anirak ahumlak kawri. Madom sa tamphadu sensilai angang kaidore haibanu ritu na idom sa angang se isa thoi se hairaga makha taba ngamda wahai parenga tuda hanjen hairi. Tampa sensilaga angang du yenglubadadi lokhat pa yaramdri. City hospital da pusi besoda pau haikrabro. Idomsa haikidi hausikta ponda wari sanaramani. Ay wakhal thokto idomsa angang si hospital da pusi. Hoini pusi adu mapada su pau haikisi. Nakura su tabak sa thoki angang sing su college setre. Haidana tampa mayumda sensilaga phone puthoklaga chena besoda phone adu tawraga pau haikri. Makhoi hospital chatnaba lambida lakpa gari yama khamlaga tongtuna lakli. Makhoi na hospital gate yaurakpada besosu thengnaraduna sensilaklaga masabu ritudagi lauraga hospital manungda laisabi mapangol puthoklaga chenchili. Doctor na yadri haidana adum hairaklabada ritu wakhal manglaga lekthakri. Beso nungsiba machada amuk yin magi nupida amuk yin kapasungamdana mathamoyo sekhaibagumna narakpadagi saina phawraklabada khangba ngamdana masagi asiba haksang adu upsinduna o khongoma khai kapli. Doctor singna ritu amuk yenglaga hidak kaplamlaga ngayak thambi kho gyal lakpa ngai khisi nungai taba henmandana mahak wakhal mangkhibani hairabada makhoi mafam adu ngayak leibadu tari. Ritu gi mama mabung hospital yoksilakpada masana hospital gi beta aduga masuna fingona kuktuna layrambadu ubada wantha dana kapli. Asum nange hak laybaga ritu sumikap thorakli. Aduga mayumda halaklami. Adugo ritu wakhal soirabi amagumna manglaga laikri. Masagi haksang busu mathada sena koli. Mamituna nungsiba masagi maithomadu buyin. Aina soibani. Aina isa matomta lang thoklambani. Aina isa buhatpani. Ay isa hatpi mamane.
하이드나 마톰다 따이신자리. ꯑꯁꯨꯝꯅ ꯋꯥꯅ ꯁꯥꯛꯅ ꯃꯇꯝꯅ ꯍꯧꯈꯤ. ꯆꯍꯤ ꯑꯅꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯇꯣꯝꯄꯣꯛ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ. ꯄꯥꯎꯆꯦꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯇꯥꯟ ꯆꯥꯅꯅ ꯊꯦꯡꯅꯔꯤ. ꯏꯝꯐꯥꯜꯗꯒꯤꯁꯨ ꯀꯌꯥ ꯂꯥꯞꯇꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯆꯥꯎꯕ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯗꯅ ꯍꯥꯞꯂꯛꯂꯤꯕꯗꯣ. ꯍꯩ ꯅꯨꯄꯤ, ꯂꯥꯎꯅꯦꯍꯦ, ꯁꯤꯗꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ. ꯔꯣꯃꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ. 이몽덕이 멍골 땀나. 그이더러게 니빠 낭나 아도 까나 까우리버도보. 시시 시잉우 롱니. 까이노바 잉도이보. 까나까 야오라기 바옥시두다. 똥복 바옥시두 마하기 누비다 비살리. 시시 유미 야오부 잉코일라마 연자리 하이든 야오리버시. 로마나 아이마 아도기 오이래 하이르가 바옥시두 라우라기 잉. 이시디에 돌란 마톤 아니가 오이나. 임파오다기슈 빵랍랍디? 아이코이기 타박 마팜가슈 카라 낙나리. 시 오이네 예마시 하이로니빠. 호이네 아두기니네 아이나 하이리바시. 염두슈 파자레. 아이코인 아묵 샤루드나 마탐 샹나바니. 아두나 파트로. 호이누바 파이. 나샤 아니슈 임파오기 아파바 마하이 샹다 땀한바 야라니. 아두니빠 폰 넘버 야우리바시다 파오 하나 파우독 비우다나. 셀 그얌 오이도이노 하이버도 강독시. 라이리바 셀시나 권느드라바슈 샤나 루파 lau kharasu 타도키나바. 호이 아이 항라기. 타벅샷바 티앵라니 로시나바 따오로. 봉시 여우레네. 호이 로시라가다바니. 싹슈 로이리 사톡라시라오. 하이람라가 쌍크리 로마도. 똥복슈 야우리바 컨택 나마라두다 독실. 아두가 호렌 타벅 할락바다 쌍악기 하이나크리. ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ. ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯤ. ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯣꯃꯥ ꯑꯅꯤꯃꯛ ꯗꯣꯛꯇꯔ ꯉꯥꯛꯇꯅꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯃꯐꯝꯅ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯤꯃꯛ ꯄꯨꯂꯞ ꯄꯨꯒꯅꯤ. ꯃꯈꯣꯏꯅ ꯍꯤꯡꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯈꯦꯠꯅꯕꯅ. ꯑꯗꯨꯒ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯇꯝ ꯀꯨꯏꯅ ꯆꯪꯕꯒ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯏꯝꯐꯥꯜꯒꯤ ꯃꯍꯩꯁꯪꯗ ꯇꯝꯍꯟꯅꯤꯡꯕꯒ ꯌꯨꯝꯗꯣ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯅꯗꯨꯅ ꯊꯤꯗꯅ ꯂꯥꯛꯄꯅ ꯃꯐꯝꯗꯣ ꯌꯧꯔꯤ. ꯇꯣꯝꯄꯣꯛꯅ ꯀꯀꯥ ꯀꯧꯗꯣꯏꯔꯥ ꯇꯥꯗ ꯀꯧꯗꯣꯏꯔꯥ ꯈꯪꯖꯗ꯭ꯔꯤ. ꯌꯨꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯈꯔ ꯁꯨꯝ ꯍꯪꯖꯒꯤ. ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯤꯕꯨ ꯀꯔꯤꯒꯤ ꯌꯣꯟꯗꯣꯏꯅꯣ? ꯃꯔꯝꯗꯣ ꯈꯪꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯕꯣꯀꯨꯜꯅ ꯌꯥꯏꯗ ꯍꯥꯏꯒꯤ. ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥꯒꯤ ꯁꯥꯕꯤꯔꯝꯕ ꯌꯨꯝꯅꯤ. ꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯏꯌꯥꯝꯕꯅꯤ. ꯌꯨꯝꯁꯦ ꯊꯥꯏꯅ ꯃꯆꯥꯒꯤ ꯁꯥꯕꯤꯔꯝꯕꯗꯒꯤ ꯃꯆꯥꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯂꯩꯅꯕꯅꯤ. ꯑꯗꯨꯗ ꯏꯁꯥꯗꯣ ꯕꯦꯡ ꯑꯃ ꯆꯂꯥꯏꯖꯕꯅꯤ. ꯃꯁꯥꯒꯤ ꯁꯦꯜ ꯊꯥꯗꯖꯔꯒ. ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯦꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯔꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯇꯟꯖꯥꯗ ꯁꯦꯜ ꯃꯌꯥꯝ ꯈꯣꯝꯒꯠꯂꯒ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨꯅ ꯕꯦꯡꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯂꯨꯄꯥ ꯂꯥꯛ 50ꯔꯣꯝ ꯊꯥꯗꯕꯤꯔꯛꯄꯖꯥꯠꯅꯤ. ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯔꯅ ꯄꯨꯔꯒ ꯂꯣꯠꯈꯤꯕꯅ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅ ꯃꯤꯔꯝꯗ ꯆꯠꯂꯒ ꯂꯩꯈ꯭ꯔꯦ. ꯃꯈꯣꯏꯅ ꯌꯨꯝꯁꯤ ꯌꯣꯟꯊꯣꯛꯂꯒ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯣꯟꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯒꯤꯅꯤꯅꯦ. ꯇꯣꯝꯄꯣꯛꯅ ꯈꯨꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯀꯧꯖꯔꯒꯦ. ꯈꯨꯔꯥ, ꯑꯗꯨꯗꯤ ꯌꯨꯝꯁꯦ ꯍꯦꯛꯇ ꯑꯩꯅ ꯂꯧꯖꯔꯒꯦ. ꯑꯩꯁꯨ ꯗꯣꯛꯇꯔꯅꯤ. ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯨ ꯗꯣꯛꯇꯔꯅꯤ. ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯍꯥꯏꯊꯕ ꯂꯝꯗꯒꯤ ꯑꯣꯏꯕꯅ ꯊꯕꯛ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯈꯔ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ. ꯑꯗꯨꯅ ꯀꯨꯏꯊꯔꯒꯨꯝꯁꯤ ꯁꯦꯜ ꯍꯦꯛꯇ ꯊꯤꯗꯣꯛꯆꯔꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯅꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯄꯨꯖꯥ ꯅꯨꯡꯖꯥ ꯇꯧꯔꯒꯦ. ꯕꯣꯀꯨꯜꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯏꯊꯕ ꯄꯥꯝꯗ꯭ꯔꯤ. ꯏꯆꯥ ꯏꯃꯧꯗꯣ ꯋꯥꯔꯤ. ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯍꯣꯏꯅꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯁꯦꯜ ꯊꯤꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦꯀꯣ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯜ ꯊꯤꯅꯗꯨꯅ ꯇꯣꯝꯄꯣꯛ ꯍꯣꯏꯅ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯂꯧꯔꯤ. ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯄꯨꯖꯥ ꯈꯔ ꯇꯧꯔꯒ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯣꯃꯥ, ꯃꯆꯥꯅꯨꯄꯤ ꯕꯤꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯤ. ꯃꯆꯥꯅꯨꯄꯤ ꯕꯤꯅꯤꯅ ꯆꯍꯤ 12 ꯁꯨꯔꯤ. ꯂꯦꯝꯕꯅ ꯆꯍꯤ 9 ꯁꯨꯔꯕꯅꯤ. ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯣꯃꯥꯅ ꯃꯆꯥ ꯑꯅꯤꯒꯤ ꯔꯨꯝꯗꯣ ꯃꯊꯛꯀꯤ ꯀꯥꯗꯨꯗ ꯊꯪꯅꯅ ꯁꯦꯝꯕꯤꯔꯤ. ꯇꯤꯚꯤꯗꯒ ꯎꯕ ꯑꯉꯥꯡꯒꯤ ꯔꯨꯝ ꯇꯣꯉꯥꯟꯅ ꯂꯩꯍꯟꯕꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯗ ꯂꯩꯍꯜꯂꯤꯕꯁꯤ. ꯕꯤꯅꯤ ꯃꯥꯒꯤ ꯔꯨꯝꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯖꯅ, ꯃꯃꯥ, ꯑꯩꯒꯤ ꯕꯦꯠꯁꯦ ꯄꯤꯡ ꯀꯂꯔꯅꯤ, ꯌꯥꯝꯅ ꯐꯖꯩꯌꯦ. ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ.
Thangnaba roomdana lembagina grey color na decorate tawi. Nupa masanina ping lang pamdi kain yam nilikhat pa pik na marong kaba yam na smart oiba angang. Adubo angang na pamdabada smart phasana oirabasu ahalgum na cook laibadi nati. Bini lemba magi room phajabadudagi hentokti. Study table da changlaga gyan tana lairik pari. Roma sakshang da sakhara thongnaba hotnai. Tompoksu pochai mayamdo mafam sana kadai da thamsige haidina room singdo sang na yingli. Matamasida mataki room mamada angangi sana pot karmasa atay sana pot karasulayam. Is yung siyangang layram malini. Sana pot kasu yam na layami. Hayaga sana pot singdo da pakliba iful singdo taythoklaga. Machani pagi room tamna laklaga. Ipagi lemba sibu nang pamro. Lemba na. Papa, kay day no? Roboto su pami, cardo su pami. Loy na pami papa. Oh, nang napamla din niya, nang gi oiro si. Hay na, loy na magtamnam lagasat kri. Roma, mafamsida minaw go oy baga, tangna ba dalay di ba? Tampa hoy da nga tunggudo kara lalo gi kanalay. Sumang dagi, ini kaudoira, idom sa kaudoira kangdre. Kura, hay do na amuksu kawi. Mapala kauribado taraduna tampasu thorakli. Ay bema, kay daw rin oibo, kay walagay niya. Romana, ine, nga tongi, ine hoy sukara bisaning na tilagliba ni. Tampana, hay ma, oh hoy, sagi, alao, kakalo, emong da sang luki sine. Ine, ay taba kara sulay zahori, ko na sang lagi, en sangsi oy na loksin bihawro. Oh, hoy, kaday. Ado nang natabak sangbakanda ne, hekta maglao. Natraga na ne, hekta kaulao. Ay laklabas sulaki ko. Romana, hoy ne, ado di ay sali ko ne. Salo. Asyum na matamdo hogsinki. Makoy sunumida ang isak ado haw na nga tongdo kisari hayraga masagi romda sang nakri. Lemba, nokfet. Maki anaw yung masida anaw sanapot kaya sumaki kado din layriba do di yenga magpamong ado da kakat na tumna batawri. Robot sanapot to madiyam na pamlura bamali pamong da pukat laga kuwalaga tumna batawri. Binisu mama na hayang school sa toy ni ngantana tumo hayrang badagi pamong da sangkri. Tumpok amadi romasu makoy girum da layri. Pungtara mukata silak bada liyamba patjana tumtakri. Matamado mahagi rom manong masida angang masana satpagi moongda kongsi makol na sing law na makol taba horakli. Kongsi makol do lemba na tumliba famong manak nagsiraglami. Lemba su mang oy ha oy tay madi mamang ni khangdi taibang ni khangdi apik pa angang masama na mana kolaga tumliba sana poto mangundagi mulli. Lemba su sana poto magi ni haidana sitna paidana laukiba yaroy matagum layri. Lemba na ima ay sana po lauki dawre haidana su masildo na murum soli. Mang oy ha oy angang ado na namdana sana poto magi ni haidana mundo na singmang mangkirami. Lemba mamito sat pang tuklaga magi ka koy bado koyengi. Ado buka na asulaiti. Sanapot robot ado amok yengtay sanapot di magi pamong dalay ramtri. Mahak na sumpam laga yengli ngay da. Magi kaagi tongdo hangsu hangdok na hangbagi makol oy na toklaga kongsi makol mami sami toki bagom na uki. Angang ni lemba su masado tawai karino lai karino kangriba angang masani. Adum pamong duda tashi laga layba na masado adum tumtakirami. Matangi ayok ni. Ngarang tau kibado lemba di kauthokrabani. Breakfast tau loiraga mapaga layrik ngihak paminaraga school set na ba hobe losinay. Impalgi school namada biniga lembaga makoy animak hongakli. Aduna impalgi school da kadoy ni ngasina ahan basu oy kadoribani. Binisu haraw school losin ma loiraga mama mapaga kartong duna school da lari. School yaura duna mama Romana. Isa toy horen sar principal na noigi skun be namada nanaw na koy anipun na yung paubatilan gani. Ado noy na hana yung da patsana gyan tana nanaw na koy ani saraga walaga layramo ko. Mama hoy su noy na yung hek yawaga lakladoy ni. Binisu
Hoi mama, lairamgi, ado bel tadawre sangage ko. Hairamlaga, masal mawpado sangkay. Makoy classroom da. Roma amadi tompoksu hospital da amuk sathirami. Pungkhara haukibana, school su suti thari. Bini amadi lemba ben anawudu da tongduna mayom da halaklami. Mangol kakat ke tawada, yung thangnabagi mabuk tamphana. Isu ani, noibu halaklabro. Nama khoi di halaktri malene ko. Bini na, hoi bubo, ay khoi mama papa su halaklani. Ay khoi na hana ben da school dagi lakpane. Tamphana, oo, sango waram lani. School bag ni na tawribado, yam na lumba mali niya. Hoi bubo, hayram laga, makoy anido, yung githong hanglaga sangkay. Ani magmafi hong duna, mamana tamlambasak ado sarawan baloy laga, makoy ki kada lay na kri. Bini, mawpagi rumdalay. Lembas yung ngarangi roboto kanda tiri. Now, nang tawrito kay no? Siya, ay robot tiri ba ni? Kayday robot no? Papa na ngarang pirakpa. Aduga kayda tamkraba. Iyenge, nangi di robot kayam na laybi niya. Ay di amta laybi di. Sak ikakakaw makayliya ba na? Is, layba na ti. Yung sida layramini. Papa na ay oiro na karso pirami. Atay sana po suyam na pirami. Bini na. Kaday, loy ni yenge ni. Ada, table da box ama layba do da yaw ba ni? Bini paraprap siyang silaga, table da layri ba box ado sat hangtok lagi yengi. Hek uwada, mahak na yam na pamba. Betri haplaga sana ba yaba. Manung na isinga su yaw ba, sana pot ama yaw riba do uwada. Now, sisi ay oy saragi. Liyam ba na, yaroy ay gini loy na, law ba yadi? Nabuk pataba taw no. Nang gidi mayam layri sidi. Car si su betri happy ni. Sida met laga siyan mani yengo. Hayraga, car do lay may da tamlaga, metfa mama yaw riba do sat nami. Madudagi remote car do something na siyali. Ngay hak siyalaga, niya mana tapak hibagum na sap lepri. Adubu car gi saka masado, magkotok na gere lawi. Liyam na, sidi ayam pa mi. Ay gi oyragi, hayraga, car na lay riba do gi manak na sensili. Adubu mahang yorak padadi. Leplamba car do, amang matong da siyan kay. Kani sukhanda, liyamba, car do tanay. Bini di car do da ingang ang niyenglaga, adum walan ngang da lepi. Liyama na car do tanarabasu, adum lepa laytana, niyama na payraga inbadaw na, roma do sinbatong na sili. Liyama na sinbada thokpa, kung thang makol do nataba. Miya ni na sinbagom na, rom do da kung thang makol ani thoklibado, gyan mapumpa na tadreba bini na itari. Adubu yam hensin na di kansiluti. Cardo na lep na siya labada, liyamba na. Siya, siti sum siya laga layri, lepo yadri, ay tanabawari me. Kangaw di Cardo, mamay siya layraga, pamong maghada sinsin kibado. Binido ngaksya na raga sumiyeng laga layri, liyamba di kang kada paktaraga yeng lubada, roboto sutaraga layri bada ori. Aduga, roboto gi managda, karino kang daba ama, mayek siyang na di odi. Lengli maring kisatpa angang masyagumba ma tasilaga pamlaga layri bado ubada lemba mamit kup ni kao makay adong mamit manasyap yung mamakay yung nagalayri ngay dani mama na tungsil dagi bini lemba hay na kangkaw kori lemba do mamagi may kaida kangingin toy Romana isa toy ba kang kada kari yung libano kang kada kari sangkre bini di mama ubada silaga mama Lembagi Cardo, matong da question sili, ado kang kada sangkri. Hangang oibagi wari do mayek siyang lito pahitri, laytuan da palaga ado maray do, ipapasin kibugom na, hay na dom tawraga layri, binido. Lembasu, mama, ay gingarang mang kiboroboto su asida layri, kar asin bido su asida layri, ado ga kaino masu layye, to, yengo, hay na, masyado pagtaraga, amo kang kada yeng lobadadi. Robot ka karga di layrami, aduga angang masyaman pa, maring kisat pa do di layramtri. Ingangak na liyamba, kang kaduda ko yung amuk iyangi. Adu sana pot anido kakta layram ba duda, tumina amuk laykri. Romana, hay ma, kay digi sana pot no, lama pangdra bro. Mama firol hongdok lukige, sumsit purake, aduga way sidok pa da mayaw siya raksani, hay raga, kadudagi tokri. Bini sumagi kada mana pamba ising yawo sana poto puraga adum lai.
Roma mafi hongtoklaga shaksang sangduna green tea khara lolamnaga lembagi roomda shumshit ama puraga amuk karakli kangkhadagi robot ka karga du kothoklaga lokthoi aduga masada sibo kaide sanapot no lemana papa na ngarang pirammi ai gini mama ayam pami Romana napana karam kanda lairuriba sanapo si sukhara malini lemana mama ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯁꯤꯗ ꯂꯩꯔꯝꯕ ꯁꯥꯟꯅꯄꯣꯠꯅꯤ ꯑꯗ ꯄꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯔꯣꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯣꯏ ꯍꯣꯏ ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯆꯥ ꯊꯛꯎꯔꯁꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯅꯕ ꯂꯦꯝꯕꯁꯨ ꯍꯣꯏ ꯃꯃꯥ ꯍꯥꯏꯔꯒ ꯁꯥꯟꯅꯄꯣꯠ ꯔꯣꯕꯣꯠ ꯑꯃꯗꯤ ꯀꯥꯔꯗꯣ ꯄꯥꯏꯔꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯣꯛꯁꯇꯨꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯕꯤꯅꯤꯁꯨ ꯃꯈꯥꯗ ꯀꯨꯝꯗꯣꯏꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯛꯂꯤ ꯈꯣꯡꯁꯤꯒꯤ ꯁꯤꯡ ꯁꯤꯡ ꯂꯥꯎꯕ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯛꯂꯒ ꯃꯊꯛꯀꯤ ꯁ꯭ꯇꯤꯌꯥꯔ ꯃꯊꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯑꯃ ꯌꯦꯡꯍꯧꯔꯤꯕꯗꯣ ꯎꯕꯤꯈꯤꯗ꯭ꯔꯤ ꯀꯅꯥꯅꯁꯨ ꯃꯈꯨꯠꯇꯁꯨ ꯄꯥꯏꯔꯤ ꯔꯣꯕꯣꯠ ꯁꯥꯟꯅꯄꯣꯠꯇꯣ ꯃꯇꯥꯡꯗꯨꯗ ꯔꯣꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯃꯊꯛ ꯑꯗꯣꯝꯗꯒꯤ ꯃꯃꯥ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯀꯧꯔꯛꯏ ꯔꯣꯃꯥ ꯃꯆꯥ ꯑꯅꯤꯅ ꯀꯧꯔꯤꯕꯣꯏ ꯈꯜꯂꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨ ꯕꯤꯅꯤ ꯂꯦꯝꯕ ꯃꯃꯥꯗꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯀꯨꯝꯊꯔꯛꯂꯤ ꯃꯈꯥꯗ ꯔꯣꯃꯥꯅ ꯀꯩꯅꯣ ꯀꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯅꯤꯕꯣ ꯕꯤꯅꯤ ꯂꯦꯝꯕꯅ ꯃꯃꯥ ꯀꯩꯅꯣ ꯑꯩꯗꯤ ꯀꯧꯗꯦ ꯑꯩꯁꯨ ꯀꯧꯗꯦ ꯑꯅꯤꯃꯛ ꯀꯧꯗꯦ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯄꯗ ꯃꯃꯥꯗꯨ ꯏꯪꯉꯪꯉꯛꯅ ꯉꯥꯏꯍꯥꯛ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯑꯗꯨꯃꯛ ꯆꯪꯉꯛꯏ ꯇꯣꯝꯄꯣꯛꯅ ꯃꯃꯥ ꯃꯊꯛꯀꯤ ꯔꯨꯝ ꯑꯃ ꯍꯥꯡꯂꯤꯕꯁꯤ ꯁꯣꯐꯥ ꯊꯝꯁꯤꯔꯥ ꯔꯣꯃꯥꯅ ꯃꯄꯥ ꯑꯗꯨꯝ ꯍꯥꯡꯍꯟꯁꯤꯗ ꯑꯉꯥꯡ ꯑꯅꯤꯒꯤ ꯁꯥꯟꯅꯐꯝ ꯃꯥꯏ ꯑꯣꯏꯖꯅꯤ ꯁꯣꯐꯥꯗꯤ ꯃꯈꯥꯗꯁꯨ ꯊꯥꯔꯤꯕꯁꯤꯗꯤ ꯑꯗꯣ ꯃꯄꯥ ꯀꯥꯏꯗꯩ ꯁꯥꯟꯅꯄꯣꯠꯅꯣ ꯑꯉꯥꯡꯁꯤꯡꯅ ꯁꯤꯗ ꯄꯤꯔꯤꯕꯁꯤꯕꯣ ꯑꯣ ꯉꯔꯥꯡꯅꯦ ꯔꯨꯝ ꯑꯃ ꯍꯥꯡꯂꯤꯕꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯌꯨꯝꯁꯤꯗ ꯑꯉꯥꯡ ꯂꯩꯔꯝꯃ ꯃꯥꯜꯂꯤ ꯑꯗ ꯁꯥꯟꯅꯄꯣꯠꯇꯣ ꯌꯥꯝꯅ ꯃꯟꯕꯁꯨ ꯅꯠꯇꯦꯗꯅ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯁꯥꯟꯅꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ ꯔꯣꯃꯥ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯕꯤꯅꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯀꯥꯔꯛꯂꯒ ꯂꯩꯅꯔꯤ ꯕꯤꯅꯤꯒꯤ ꯑꯅꯧꯕ ꯁꯥꯟꯅꯄꯣꯠ ꯃꯅꯨꯡꯗ ꯏꯁꯤꯡ ꯌꯥꯎꯕꯤ ꯋꯥꯇꯔ ꯒꯦꯝꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯀꯟꯅ ꯃꯦꯠꯂꯒ ꯁꯥꯟꯅꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯈꯣꯡꯁꯤ ꯖꯤꯡ ꯖꯤꯡ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯠꯄꯒꯨꯝꯅ ꯇꯧꯔꯤ ꯕꯤꯅꯤꯁꯨ ꯋꯥꯈꯜꯒ ꯑꯣꯏꯗꯦ ꯁꯥꯟꯅꯄꯣꯠꯇꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯈꯜꯂꯒ ꯍꯤꯞꯊꯩ ꯁꯥꯟꯅꯄꯣꯠꯇꯨꯁꯨ ꯐꯃꯨꯡ ꯃꯁꯤꯗ ꯑꯗꯨꯝ ꯊꯝꯃꯤ ꯎꯏꯔꯤ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯀꯥꯁꯤꯗ ꯈꯣꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯃꯈꯣꯜ ꯍꯧꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠ ꯁꯠ ꯄꯥꯡꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯀꯥꯁꯤꯜ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯦꯡ ꯆꯠꯂꯒ ꯇꯤꯕꯨꯜ ꯅꯥꯕꯨꯜ ꯃꯆꯨꯒꯨꯝꯅ ꯀꯨꯆꯨ ꯑꯣꯏꯕ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯍꯦꯛ ꯂꯥꯎ ꯃꯈꯩ ꯐꯝꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯛꯄꯗ ꯃꯁꯥꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯏꯄꯪ ꯄꯪꯁꯤꯟꯈ꯭ꯔꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯤ ꯃꯆꯤꯟ ꯃꯔꯩ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯤ ꯃꯃꯤꯠ ꯑꯗꯨꯅꯗꯤ ꯐꯝꯂꯤꯕ ꯀꯤꯔꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅꯁꯨ ꯃꯁꯤ ꯂꯦꯡꯗꯨꯅ ꯌꯦꯡꯂꯤꯕ ꯁꯛꯐꯝꯗꯣ ꯃꯥꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯉꯛꯏ ꯈꯣꯡꯁꯤꯒꯤ ꯖꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗꯅꯤ ꯆꯪꯉꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯤꯔꯤ ꯈꯣꯡꯁꯤ ꯑꯗꯨꯁꯨ ꯇꯞꯅ ꯆꯪꯉꯛꯄꯅꯤ ꯕꯤꯅꯤꯒꯤ ꯐꯃꯨꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯥꯟꯅꯄꯣꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯈ꯭ꯔꯤ ꯕꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯎꯕꯗꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯥꯁꯨ ꯃꯨꯟꯅ ꯌꯦꯡꯁꯜꯂꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯤ ꯃꯁꯥ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯃꯥꯅꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯌꯦꯡꯕ ꯅꯠꯇꯅ ꯌꯦꯡꯅ ꯀꯤꯕ ꯍꯦꯟꯃꯜꯂꯛꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ ꯕꯤꯅꯤꯗꯣ ꯈꯪꯍꯧꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯈꯤꯕ ꯕꯤꯅꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯏꯃꯥ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯏ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯍꯦꯟꯃꯟꯕꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯣ ꯃꯪꯂꯥꯗ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯃꯃꯤꯠꯅ ꯀꯣꯏꯌꯦꯡ ꯁꯥꯟꯅꯄꯣꯠꯇꯨꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯥꯈꯤꯕꯅꯣ ꯈꯪꯗꯦ ꯁꯥꯟꯅꯄꯣꯠꯇꯣ ꯐꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯃꯩꯊꯣꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩꯗ ꯂꯥꯎꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯗꯣ ꯃꯍꯥꯛꯀꯤ ꯔꯨꯝ ꯇꯝꯅ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯥ ꯊꯣꯏꯕꯤ
ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯅꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯂꯗꯨꯅ ꯃꯃꯥꯗ ꯃꯤꯠꯌꯦꯡ ꯇꯝꯂꯛꯏ ꯔꯣꯃꯥꯅ ꯏꯆꯥ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯃꯃꯥ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯀꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯑꯃ ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏꯕ ꯏꯍꯦ ꯅꯪꯕꯨ ꯇꯨꯝꯊꯔꯨꯔꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗꯕꯣ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯃꯃꯥ ꯑꯣ ꯃꯪꯂꯥꯛꯅꯒꯦ ꯇꯧꯕ ꯑꯣꯏꯔꯝꯅꯤꯁꯦ ꯇꯨꯝꯕꯗꯅꯦ ꯅꯈꯨꯠꯇꯨꯅ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯒꯅꯨꯀꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯃꯥꯏ ꯇꯥꯊꯣꯛꯂꯒꯅꯦ ꯂꯩꯔꯛꯇꯣ ꯉꯥꯏꯍꯥꯛ ꯑꯧꯔꯥꯏꯔꯨ ꯂꯥꯛꯑꯣ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯑꯗꯨꯒ ꯆꯥꯅꯕꯀꯣ ꯍꯣꯏ ꯃꯃꯥ ꯍꯥꯏꯔꯒ ꯕꯤꯅꯤ ꯕꯥꯠꯔꯨꯝ ꯆꯠꯅꯕ ꯃꯍꯥꯛꯀꯤ ꯔꯨꯝꯗꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯔꯛꯂꯤ ꯇꯁꯦꯡꯅ ꯕꯤꯅꯤꯒꯤ ꯃꯪ ꯅꯠꯇꯦ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯇꯥꯏꯕꯪꯅꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯪ ꯃꯥꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯀꯥꯗꯨꯒꯤ ꯀꯥꯆꯤꯜꯗ ꯐꯝꯂꯤꯕꯅꯤ ꯇꯣꯝꯊꯤꯜꯒꯤ ꯄꯣꯊꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯆꯥꯗꯣ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯔꯤꯇꯨꯅ ꯃꯁꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯗꯣ ꯂꯪꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯀꯣꯜꯂꯒ ꯀꯞꯆꯈꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯃꯁꯥ ꯇꯣꯝꯊꯤꯜꯒꯤ ꯊꯋꯥꯏꯗꯨꯁꯨ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯅꯨꯡꯇꯤꯒꯤ ꯀꯞꯄꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯉꯝꯗ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯕꯤꯅꯤ ꯃꯃꯥꯏ ꯇꯥꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯟꯖꯥꯟꯅꯔꯤ ꯔꯣꯃꯥ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯅꯤ ꯆꯥꯛꯁꯪ ꯑꯁꯣꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯀ ꯃꯥꯟꯕ ꯈꯣꯡꯁꯤꯒꯤ ꯃꯈꯣꯜꯒ ꯖꯤꯡ ꯂꯥꯎꯅ ꯊꯥꯔꯛꯂꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯝꯐꯨꯠ ꯐꯨꯠꯂꯤꯕ ꯀꯨꯀꯔ ꯑꯗꯣ ꯐꯤꯁ ꯍꯥꯏꯗꯨꯅ ꯈꯪꯀꯥꯝ ꯀꯝꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯃꯥꯏ ꯑꯃꯨꯛ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯃꯁꯥ ꯃꯅꯨꯡꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯣ ꯃꯊꯕꯥꯛꯇꯒꯤ ꯆꯣꯡꯊꯣꯛꯈꯤꯒꯗꯧꯅ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯄꯥꯈꯠꯈꯤꯕꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯀꯨꯀꯔꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯊꯪ ꯁꯠ ꯀꯥꯝꯁꯤꯜꯂꯛꯄꯗꯨꯗ ꯆꯝꯐꯨꯠꯇꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯒ꯭ꯌꯥꯁꯇꯣ ꯃꯨꯊꯠꯂꯤ ꯔꯣꯃꯥ ꯏꯔꯣꯜꯅꯕ ꯁꯦꯝꯂꯤꯕꯗꯣ ꯑꯃꯨꯛ ꯐꯨꯠꯅꯕ ꯀꯨꯀꯔ ꯈꯔ ꯄꯤꯛꯄꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯌꯥꯁ ꯊꯥꯒꯠꯂꯒ ꯊꯥꯡꯒꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯍꯣꯕꯦ ꯂꯥꯛꯏ ꯔꯣꯃꯥꯅ ꯃꯣꯏ ꯃꯄꯥ ꯆꯥꯛꯁꯪꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩ ꯒ꯭ꯌꯥꯁꯇ ꯏꯔꯣꯟꯅꯕ ꯊꯥꯒꯠꯂꯝꯃꯦ ꯁꯥꯎꯔꯝꯃꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯛ ꯇꯍꯥꯔꯤꯕꯗꯨꯕꯣ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯨꯕꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯔꯣꯃꯥꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ ꯔꯣꯃꯥ ꯆꯥꯛꯁꯪ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯅ ꯏꯔꯣꯟꯅꯕ ꯊꯥꯒꯠꯂꯝꯂꯤꯕꯗꯣ ꯒ꯭ꯌꯥꯁꯇꯨ ꯃꯨꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯁ ꯑꯩꯕꯨ ꯒ꯭ꯌꯥꯁ ꯊꯥꯔꯝꯕꯗꯥꯏꯅꯦ ꯃꯨꯠꯂꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯑꯗꯨꯕꯣ ꯌꯦꯡꯉꯨ ꯃꯄꯥ ꯑꯩꯅ ꯒ꯭ꯌꯥꯁ ꯊꯥꯒꯠꯂꯝꯂꯒ ꯏꯔꯣꯟꯕ ꯐꯨꯠꯂꯝꯕꯅꯤ ꯃꯨꯠꯂꯝꯂꯤꯕꯁꯤ ꯌꯦꯡꯉꯨ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯩ ꯁꯨꯝ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗ꯭ꯔꯤ ꯇꯣꯝꯄꯣꯛꯅ ꯏꯁꯦ ꯃꯃꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯧꯖꯟꯊꯤꯕꯅꯤꯅꯤ ꯅꯪꯒꯤ ꯕꯥꯞꯅ ꯊꯥꯒꯠꯂꯝꯃꯦꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤ ꯑꯁꯦꯡꯕꯗ ꯊꯥꯒꯠꯄ ꯑꯣꯏꯔꯝꯃꯣꯏꯅꯦ ꯅꯪꯕꯣ ꯃꯥꯒꯤ ꯅꯤꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯔꯣꯃꯥ ꯈꯟꯁꯤꯜꯂꯨꯔꯒ ꯑꯩꯕꯨ ꯋꯥꯈꯜꯅꯔꯅꯦ ꯊꯥꯗꯤ ꯊꯥꯒꯠꯂꯝꯕꯒꯨꯝ ꯇꯧꯕꯅꯤꯗ ꯑꯩꯕꯣ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯈꯜꯂꯒ ꯑꯃꯨꯛ ꯑꯣ ꯑꯩꯗ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯨꯅꯦ ꯃꯃꯥꯡ ꯃꯍꯥꯗ ꯍꯥꯟꯅ ꯇꯧꯗꯕ ꯎꯗꯕ ꯌꯥꯝꯅ ꯎꯔꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯂꯥꯎꯔꯛꯄꯅꯤ ꯃꯄꯥꯗꯤ ꯇꯥꯔꯤꯔꯣꯏꯅꯦ ꯇꯣꯝꯄꯣꯛꯅ ꯏꯁꯦ ꯅꯤꯄꯤ ꯅꯪꯕꯨ ꯃꯪꯍꯥ ꯍꯥꯏꯕꯁꯤꯗꯤ ꯇꯨꯝꯂꯕꯗꯤ ꯃꯪꯕ ꯇꯥꯔꯤ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤꯉꯩꯗ ꯃꯪꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯗꯅ ꯃꯪꯕꯗꯨꯕꯨꯗꯤ ꯇꯨꯝꯂꯗꯤ ꯑꯗꯨꯝ ꯃꯪꯒꯗꯕꯅꯤ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯍꯪꯆꯤꯠ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯖꯥꯠꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯤꯅꯤ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯔꯣꯃꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯉꯥꯡꯂꯗꯤ ꯉꯥꯡꯖꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯏꯔꯣꯟꯕꯗꯨ ꯐꯨꯠꯅꯕ ꯒ꯭ꯌꯥꯁꯇꯨ ꯑꯃꯨꯛ ꯊꯥꯒꯠꯂꯒ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛꯁꯪꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯑꯁꯣꯝꯗꯅ ꯂꯦꯝꯕ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯤ ꯔꯣꯕꯣꯠ ꯁꯥꯟꯅꯄꯣꯠꯇꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ ꯑꯃꯨꯛ ꯍꯣꯝꯋꯥꯔꯛ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯜꯂꯤ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯍꯩ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯥꯜꯂꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯕꯗ ꯇꯥꯛꯅꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯇꯧꯖꯩ ꯈꯪꯗꯕ ꯂꯩꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ
ꯃꯁꯥ ꯑꯅꯤꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤ ꯀꯌꯥ ꯈꯜꯂꯨꯗ꯭ꯔꯤ ꯑꯗꯨꯝ ꯃꯁꯥꯅ ꯄꯥꯖꯁꯅꯤ ꯈꯜꯂꯒ ꯂꯩꯊꯣꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯔꯣꯕꯣꯠꯇꯣ ꯈꯖꯤꯛ ꯂꯦꯡꯕꯒꯨꯝꯅ ꯇꯧꯈꯤꯕꯗꯣ ꯂꯦꯝꯕꯒꯤ ꯃꯃꯤꯠꯇꯨꯅ ꯅꯥꯁꯦꯞꯇꯒꯤ ꯎꯍꯧꯔꯤ ꯔꯣꯕꯣꯠ ꯂꯦꯡꯈꯤꯕꯒꯨꯝ ꯇꯧꯕꯗ ꯂꯦꯝꯕ ꯔꯣꯕꯣꯠꯇꯨꯗ ꯃꯤꯠꯌꯦꯡ ꯇꯝꯃꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯦꯝꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯃꯨꯛ ꯍꯣꯝꯋꯥꯔꯛꯇꯣ ꯇꯧꯔꯤ ꯊꯣꯡꯖꯤꯜꯗꯒꯤ ꯃꯁꯤꯅ ꯅꯥꯎ ꯅꯪ ꯍꯣꯝꯋꯥꯔꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯪꯂꯛꯄꯗ ꯈꯪꯄ꯭ꯔꯦ ꯈꯪꯏ ꯃꯔꯝꯗꯤ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯐꯥꯎꯕ ꯂꯥꯎꯈꯤꯗꯤ ꯃꯁꯤꯅ ꯂꯥꯛꯈꯤꯕꯗꯣ ꯀꯔꯤꯁꯨ ꯇꯥꯍꯧꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯊꯣꯡꯖꯤꯜꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯈꯪꯂꯤꯕꯅꯤ ꯂꯦꯝꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯁꯤꯗ ꯈꯪꯏ ꯌꯦꯡꯉꯛꯏ ꯕꯤꯅꯤꯅ ꯀꯩꯅꯣ ꯅꯃꯤꯠꯀ ꯂꯥꯎꯊꯣꯛꯀ ꯌꯦꯡꯉꯛꯏꯗꯨꯅ ꯍꯥꯏꯔꯒ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯂꯦꯝꯕꯅ ꯂꯣꯏꯗꯧꯔꯦ ꯇꯧꯔꯤꯌꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯩꯔꯗ꯭ꯔꯣ ꯅꯇꯣꯝꯅ ꯇꯧꯕ ꯍꯣꯝꯋꯥꯔꯛꯇꯣ ꯍꯩꯅꯤꯌꯦ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯂꯣꯏꯅꯃꯛ ꯇꯥꯛꯂꯛꯏ ꯑꯗꯨꯗꯤ ꯇꯧꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯁꯠ ꯂꯩꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕ ꯕꯣꯛꯁꯇꯨꯗꯒꯤ ꯇꯥꯟ ꯆꯥꯅꯅ ꯁꯥꯟꯅꯄꯣꯠ ꯑꯃ ꯁꯠ ꯂꯦꯡꯉꯛꯏ ꯕꯤꯅꯤ ꯃꯃꯤꯠꯇꯣ ꯁꯠ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕ ꯕꯣꯛꯁꯇꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯆꯪꯁꯤꯜꯂꯒ ꯁꯥꯟꯅꯄꯣꯠꯇꯣ ꯑꯃ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕ ꯕꯣꯛꯁꯇꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯃꯁꯥꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩꯈ꯭ꯔꯤ ꯕꯤꯅꯤꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯁꯥꯟꯅꯄꯣꯠꯇꯣ ꯃꯈꯨꯠꯇꯒꯤ ꯊꯥꯊꯔꯒ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯝꯕꯗ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯥꯟꯅꯄꯣꯠꯇꯣ ꯑꯩꯒꯤꯅꯤ ꯅꯣꯏꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯟꯅꯄꯣꯠ ꯌꯥꯎꯕ ꯕꯣꯛꯁ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯕꯣꯛꯁꯇꯨ ꯁꯠ ꯀꯣꯟꯈꯠꯈ꯭ꯔꯤ ꯕꯤꯅꯤ ꯃꯅꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯁꯨꯝ ꯀꯤꯁꯜꯂꯛꯂꯗꯨꯅ ꯏꯃꯥ ꯀꯧꯒꯦ ꯇꯧꯕꯗ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯤꯒꯤ ꯃꯆꯤꯜꯗꯣ ꯁꯠ ꯃꯦꯟꯁꯤꯟꯈ꯭ꯔꯤ ꯕꯤꯅꯤꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯂꯦꯝꯕꯗꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯊꯣꯡ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯖꯈ꯭ꯔꯤ ꯕꯤꯅꯤ ꯃꯃꯥ ꯀꯧꯕꯁꯨ ꯉꯝꯗ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯃꯥꯏꯗꯨꯁꯨ ꯑꯣꯟꯊꯣꯛꯂꯒ ꯂꯦꯝꯕꯗ ꯌꯦꯡꯂꯤ ꯂꯦꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇꯣ ꯃꯁꯤꯗ ꯈꯥꯅ ꯌꯦꯡꯂꯤ ꯕꯤꯅꯤꯅ ꯅꯥꯎ ꯀꯩꯅꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯑꯩ ꯆꯠꯀꯦ ꯂꯦꯝꯕ ꯃꯁꯥꯗꯨ ꯁꯛꯇꯤꯡ ꯇꯤꯡꯅ ꯁꯥꯟꯅꯄꯣꯠ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤꯅꯤ ꯅꯣꯏꯅ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯁꯤ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯁꯤꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯈꯟꯅ ꯆꯤꯛꯂꯛꯏ ꯕꯤꯅꯤꯁꯨ ꯅꯥꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯃꯅꯥꯎꯕꯨ ꯏꯟꯊꯣꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯕꯗꯗꯤ ꯍꯟꯗꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯍꯥꯡꯗꯣꯔꯛꯂꯤ ꯕꯤꯅꯤ ꯔꯨꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯨꯠꯇ ꯂꯦꯝꯕꯅ ꯆꯤꯛꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯏꯁꯇꯤꯌꯥꯔꯗꯨ ꯆꯦꯟꯊꯔꯛꯄꯗ ꯎꯔꯤ ꯃꯈꯨꯠꯇ ꯌꯥꯅ ꯆꯤꯛꯂꯛꯄꯒꯤ ꯗꯥꯛꯐꯝꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯕꯤꯅꯤ ꯃꯃꯥ ꯀꯧꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯔꯣꯃꯥꯁꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯆꯥꯛꯁꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯁꯨ ꯕꯤꯅꯤꯁꯨ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯗꯥꯛꯐꯝꯗꯨ ꯎꯠꯂꯒ ꯂꯦꯝꯕꯅ ꯃꯌꯥꯅ ꯆꯤꯛꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨꯗꯤ ꯃꯃꯥꯗ ꯌꯦꯡꯍꯟꯒꯦ ꯇꯧꯕꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯐꯝꯗꯨ ꯁꯤꯠ ꯅꯥꯜꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯔꯣꯃꯥꯅ ꯀꯗꯥꯏꯅꯣ ꯅꯅꯥꯎꯅ ꯌꯥꯅ ꯆꯤꯛꯏꯕꯗꯨꯕꯣ ꯕꯤꯅꯤꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯏꯉꯪ ꯑꯪꯅ ꯌꯦꯡꯂꯒ ꯃꯃꯥ ꯁꯤꯒꯤ ꯈꯨꯠꯁꯤꯗ ꯍꯧꯖꯤꯛꯇ ꯗꯥꯛꯐꯝ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯍꯧꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯔꯣꯃꯥꯅ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯌꯥꯅ ꯆꯤꯛꯅꯔꯤꯕꯗꯤ ꯃꯃꯥ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯍꯥꯛ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯨꯕꯅꯤ ꯑꯗꯨꯗ ꯄꯄꯥꯅ ꯄꯤꯕ ꯁꯥꯟꯅꯄꯣꯠꯇꯣ ꯑꯩꯅ ꯑꯃ ꯄꯥꯏꯔꯨꯔꯤ ꯑꯗꯨꯗꯒꯤ ꯅꯅꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯃꯌꯥꯅ ꯆꯤꯛꯂꯛꯏꯅꯤ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥ ꯀꯧꯒꯦ ꯇꯧꯕꯗꯁꯨ ꯃꯥꯅ ꯑꯩꯒꯤ ꯆꯤꯟꯁꯦ ꯃꯦꯟꯁꯤꯜꯂꯤꯅꯤ ꯔꯣꯃꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯆꯥ ꯑꯇꯣꯟꯕ ꯂꯦꯝꯕꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯕ ꯃꯑꯣꯡꯅꯤ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯕꯤꯅꯤꯁꯨ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯉꯥꯡꯂꯛꯂꯤꯕ ꯃꯆꯥꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯂꯥꯎ ꯅꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯔꯒ ꯃꯥꯡ ꯊꯪꯂꯒ ꯂꯦꯝꯕꯒꯤ ꯔꯨꯝ ꯑꯗꯨ ꯆꯠꯅꯕ ꯏꯁꯇꯤꯌꯥꯔꯗꯨ ꯀꯥꯈꯠꯂꯛꯏ ꯕꯤꯅꯤꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯏ ꯂꯦꯝꯕꯒꯤ ꯔꯨꯝ ꯌꯧꯕꯗꯗꯤ ꯂꯦꯝꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒ ꯃꯃꯥꯒ ꯂꯥꯛꯄꯗ ꯌꯦꯡꯊꯣꯔꯛꯂꯒ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯆꯤꯆꯦꯅ ꯀꯞꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯔꯣꯃꯥ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯥ ꯊꯣꯏꯕ ꯅꯪ ꯅꯆꯦꯗ ꯌꯥꯅ ꯆꯤꯛꯄ꯭ꯔꯥ ꯂꯦꯝꯕ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯃꯃꯥ
ꯆꯤꯆꯦꯗꯤ ꯑꯩꯒꯤ ꯔꯨꯝꯗꯒꯤ ꯑꯗꯨꯝ ꯆꯦꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯀꯩꯒꯤ ꯆꯤꯆꯦꯗ ꯌꯥꯝꯅ ꯆꯤꯛꯇꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯁꯨ ꯈꯠꯅꯗꯅ ꯕꯤꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯕꯣꯛꯁꯇꯣ ꯄꯥꯏꯕꯒꯤ ꯑꯩꯅ ꯂꯧꯈ꯭ꯔꯅꯤꯅ ꯁꯥꯎꯔꯒ ꯌꯥꯝꯅ ꯆꯤꯛꯏ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯁꯥꯟꯅꯄꯣꯠꯇꯣ ꯂꯧꯒꯦ ꯇꯧꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯗ ꯁꯥꯟꯅꯄꯣꯠ ꯑꯃ ꯂꯦꯡꯉꯛꯑꯦꯅ ꯕꯣꯛꯁꯇꯨꯗ ꯀꯩ ꯌꯥꯎꯒꯦꯅ ꯌꯦꯡꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯂꯧꯈ꯭ꯔꯅꯤꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯅꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏꯗꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯉꯛꯑꯒ ꯍꯥꯏꯔꯛꯏꯕ ꯅꯠꯇ꯭ꯔꯣ ꯔꯣꯃꯥ ꯃꯁꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯕꯤꯅꯤꯅ ꯉꯥꯡꯂꯤꯕꯗꯣ ꯕꯤꯅꯤꯗ ꯌꯦꯡꯉꯤ ꯂꯦꯝꯕꯅ ꯉꯥꯡꯂꯤ ꯂꯦꯝꯕꯗ ꯌꯦꯡ ꯇꯧꯔꯒ ꯂꯩ ꯂꯦꯝꯕꯅ ꯆꯤꯆꯦ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯍꯣꯝꯋꯥꯔꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯦ ꯅꯪꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯠꯇ ꯈꯪꯗꯤꯌꯦ ꯕꯤꯅꯤꯅ ꯅꯅꯥꯎ ꯅꯪꯅ ꯆꯤꯟꯊꯤꯅꯨ ꯔꯣꯃꯥꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯌꯥꯔꯦ ꯕꯤꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯉꯨ ꯅꯅꯥꯎꯁꯤ ꯍꯣꯝꯋꯥꯔꯛ ꯇꯧꯔꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯕꯤꯅꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯕꯤꯅꯤ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯂꯒ ꯂꯦꯝꯕꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯦꯝꯕꯒꯤ ꯃꯃꯤꯠꯇꯣ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯀꯤꯕ ꯁꯨꯝ ꯐꯥꯎꯔꯛꯂꯗꯨꯅ ꯕꯤꯅꯤꯁꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯑꯗꯨꯝ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ ꯃꯁꯥꯗꯣ ꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯅ ꯃꯁꯥꯗ ꯍꯧꯔꯤꯕ ꯇꯨꯍꯥꯎ ꯃꯆꯥ ꯈꯔꯗꯣ ꯆꯞ ꯃꯇꯣꯝꯇ ꯖꯔ ꯌꯨꯝꯈꯠꯂꯛꯏ ꯕꯤꯅꯤ ꯃꯁꯥꯗꯣ ꯈꯪꯏꯪ ꯏꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯤ ꯃꯥꯅ ꯁꯨꯝ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯔꯨꯝꯗ ꯈꯣꯡꯁꯤ ꯃꯈꯣꯜ ꯖꯦꯡ ꯂꯥꯎꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯕꯤꯅꯤꯁꯨ ꯈꯔꯒ ꯀꯤꯕꯅꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯑꯗꯨꯝ ꯂꯩ ꯁꯣꯝꯗꯅ ꯃꯃꯥ ꯔꯣꯃꯥ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯃꯥꯒꯤ ꯔꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯈꯣꯡꯖꯤ ꯁꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯏꯅꯔꯛꯄ ꯃꯥꯟꯕ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥ ꯂꯦꯝꯕꯗꯣ ꯃꯁꯤꯒꯤ ꯔꯨꯝꯗ ꯁꯠ ꯆꯪꯈꯤꯕꯗꯨ ꯎꯍꯧꯔꯤ ꯔꯣꯃꯥ ꯈꯖꯤꯛꯇꯒꯤ ꯀꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯨꯠꯂꯝꯕ ꯏꯔꯣꯟꯕꯗꯨ ꯀꯥꯔꯕ ꯃꯥꯜꯂꯤ ꯀꯥꯅꯝ ꯅꯝꯕꯒꯤ ꯃꯅꯝ ꯑꯃ ꯃꯅꯥꯇꯣꯟꯗ ꯈꯪꯅꯝ ꯅꯝꯃꯛꯄꯗꯨꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯏ ꯁꯣꯝꯗꯅ ꯕꯤꯅꯤ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯃꯧꯄꯥꯅꯤꯄꯥ ꯂꯦꯝꯕꯗꯣ ꯃꯥꯒꯤ ꯐꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤ ꯕꯤꯅꯤ ꯕꯥꯞ ꯑꯣꯏꯍꯧꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯀꯩꯅꯣ ꯅꯅꯥꯎ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯁꯤꯗ ꯍꯥꯏꯅ ꯋꯥꯗꯣ ꯈꯔ ꯀꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤ ꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯇꯥꯍꯧꯗꯕꯅꯤ ꯑꯗꯨꯒ ꯂꯦꯝꯕꯗꯤ ꯈꯣꯡꯖꯤꯁꯨ ꯁꯤꯗꯤ ꯇꯥꯈꯤꯕꯗꯤ ꯈꯣꯡꯁꯤꯒꯤ ꯃꯈꯣꯜꯅꯤ ꯂꯦꯝꯕꯅ ꯆꯤꯆꯦ ꯑꯩꯒꯤ ꯔꯨꯝꯗ ꯏꯇꯣꯝꯇ ꯂꯩꯕ ꯀꯤꯖꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯅꯅꯥꯎ ꯀꯩꯒꯤ ꯀꯤꯔꯤꯅꯣ ꯀꯩ ꯂꯩꯍꯧꯒꯦ ꯅꯪꯒꯤ ꯔꯨꯝꯗ ꯆꯤꯆꯦ ꯑꯉꯥꯡ ꯃꯆꯥ ꯃꯃꯤꯠꯀ ꯃꯨꯁꯤꯟ ꯃꯨꯕ ꯏꯔꯥꯎ ꯂꯥꯎꯕ ꯑꯃ ꯑꯩꯒꯤ ꯔꯨꯝꯒꯤ ꯈꯥꯆꯤꯟꯗ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯔꯣꯕꯣꯠꯇꯣ ꯄꯥꯏꯔꯒ ꯐꯝꯍꯧꯏ ꯑꯩ ꯌꯥꯝ ꯀꯤꯔꯤ ꯕꯤꯅꯤꯁꯨ ꯃꯅꯥꯎ ꯅꯤꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔꯒ ꯀꯤꯕꯅꯤ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯅꯅꯥꯎ ꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯂꯣꯠꯂꯕꯗꯤ ꯀꯤꯔꯣꯏꯌꯦ ꯑꯉꯥꯡ ꯃꯆꯥꯗꯨꯅꯁꯨ ꯈꯪꯉꯣꯏꯌꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯅꯥꯎ ꯅꯤꯄꯥꯕꯨ ꯐꯃꯨꯡꯗ ꯆꯤꯡꯈꯠꯂꯒ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯂꯣꯠꯄꯒꯨꯝꯅ ꯍꯤꯞꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯂꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯗꯨ ꯂꯦꯝꯕꯗꯤ ꯃꯔꯦꯡ ꯂꯦꯡꯉꯤ ꯃꯁꯥꯗꯣ ꯂꯦꯝꯕꯅ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯂꯦꯡꯕ ꯈꯨꯗꯤꯡ ꯈꯣꯡꯖꯤ ꯃꯈꯣꯜ ꯖꯤꯡ ꯂꯥꯎꯅ ꯊꯣꯛꯏ ꯕꯤꯅꯤꯅ ꯅꯅꯥꯎ ꯅꯪ ꯈꯣꯡꯖꯤ ꯁꯤꯕ꯭ꯔꯣ ꯈꯣꯡꯖꯤ ꯃꯈꯣꯜꯁꯦ ꯀꯥꯏꯗꯩꯅꯣ ꯅꯪ ꯇꯥꯕ꯭ꯔꯣ ꯆꯤꯆꯦ ꯈꯣꯡꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯤꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯍꯧꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯈꯣꯡꯁꯤ ꯁꯤꯍꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯅꯤꯅ ꯅꯪꯅ ꯂꯦꯡꯕ ꯈꯨꯗꯤꯡ ꯈꯣꯡꯖꯤ ꯃꯈꯣꯜ ꯊꯣꯛꯏ ꯅꯪ ꯂꯦꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯂꯦꯝꯕ ꯃꯁꯥꯗꯣ ꯂꯦꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏꯗꯣ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯂꯦꯡꯕꯗ ꯈꯣꯡꯖꯤ ꯃꯈꯣꯜꯗꯣ ꯖꯦꯡ ꯂꯥꯎꯅ ꯃꯈꯣꯡ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯃꯈꯣꯜ ꯊꯣꯔꯛꯂꯤ ꯕꯤꯅꯤꯅ ꯅꯅꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯥꯎ ꯅꯤꯄꯥꯗꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯤ ꯕꯤꯅꯤ ꯃꯅꯥꯎꯒꯤ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯅꯅꯥꯎ ꯍꯥꯏꯗꯅ ꯅꯣꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ ꯃꯁꯤꯗ ꯑꯗꯨꯕꯨ ꯂꯦꯝꯕ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯃꯤꯠ ꯑꯀꯣꯏꯕꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯗꯥꯛꯐꯝ ꯂꯩꯕ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯅꯤ ꯈꯪꯍꯧꯗꯦ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕ
Matang aduda mamana blanketo sat haigatlaga kaidawri sa thoibi haidana hairakpada bini lembada kine yenglaga layami. Madudagi mama ubadagi haugatlaga mama da fan chongsilaga mama nanaushi nanaunatiye nanaushi butni. Roma warido mari makong samnadabaduda masani pada amuk yenglubada lembado nungaina isisina tumlaga layrami. Roma sungai maramdi mahakna saksangda sangluraga gas tu muthatlamlaga lembana binigi roomda sangkhibado kari wari sanagi haina tagina prap chenkhalakpani. Aduga thongsil maromda lepdaga makhoyanina blanket manungda sanakhiba warido taduna ngaihak leiringaidani binina khanglau laukhibado. Madudagi room maduda chensilakpaduda lembadi ngaihak aduda isisina tumlaga leirambaduda mama mahaksu kiraduna masani pabu masanomduna haudorai. Binisu mamagi marumda leplaga lairambado ingang ang yengi. Adubu manauni pa adudi tumlaga lairambaduda hena ngakri. Lemba kauba ngang batadi adum tumi. Romana isa thoibiya nanausi tumliba mali tumalasi nangdi mamaga makhada kumasilao hairaga satke tawi. Matamasida lembado mami sat pangthoraklaga mamagi khudangdo tapairai. Aduga mama Aishu laki ai domte laiba kijaye tumlubagi mamit phakli hairakpaduda Roma mihuga lawai lutonda hunkhri maramdi mikup kharagi mamangda masani padu isisina tumlagle hawani. Roma mikup khara masani padu yenglagalai aduga khairai nangbu tumningdrabaro o sarasi makhada saksu loidawrabani saragane amuk hek tumlo haidana makhoi pulap makhada kumtharakli. Makhoina kumkhibaduda mathaki star manakta angang masagado maina singkhibagi maikhuga wa karga leplaga yenghawado lembagi masada samil khara phanglakpana mamai leithoklaga yenglakpada kanasyo amuk leiramthri. Roma magi nipada hairaga laimit uba ngamba miyama kauduna yumsi yenghalagi. Aduga yum thangnariba tampha hoidasu angang masaga yumsida laikidaba yaubra hanglage haidana sap yumne lepkhre wakhaldo ngaihak laibaga sak sanaba tawri. Romana isa thoi noi anine ngasidi makhada mama papa hoiga tumasi mathakta ka khranuko. Tompokna kainu mama kaidore karigino maramdo hayudana. Roma arembada tagadabado khangladuna moi mapa hayeng phachana wari sasi ngasigidi angang anisi aikhoiga tumlasi. Matang aduda lembana mama ai roboto laurogi aduga mamagi nakta tumasiba ai roboto yamna pamiba. Romana isa thoiba roboto mamana hayeng anauba phajaba am oine laibigi migi lairambado adum thamkhro ai hayeng hek no nganbaga laibigi ko. Matang sadana lemba ningai tawrai nate mama ai roboto pami haidana madudagi tompokna yare ningai tawranu papa laurugi ko aduga tuminaw ko. Lembana papa asumna sak toklaba matungda tompok matom khaktamak masani pagi rom mathak adomda kakhalaklaga roboto lawba sangai. Matamduda sanapot box to matonta kanasu thengdabida sanapot singdo goro otpagumna makhol tari. Tompok box aduda yengi matam aduda angang masana senkibagum khongsi makhol jireng lawba maga loinana tung haiduna khongthang makhol thoi saudana senkibagi saumama fangi. Tompok khongsi makhol adugi matung illi asom inmana ahangba romama laibaduda sensin khibagumna tabaduda masu satchangsili. Roomdo mapaldagi thong lolibani wakal oirudana thongdo sat hanglaga sangsili. Matam aduda thongsil mapagi pareng switchbox lairibadudagi khara chathoklaga angang masama leimaida taraga lairibado madu hek urubada khangaudi khanglau laukhiba. Tompok roomdudagi mamai lairaga satke thobada angang adu fuk haugatlaga makhongda sat yalai. Tompokna laukhibado tahauraduna Roma mathakta senkhalaklaga kaidawragi mapa haidina hangi. Matamduda tompokti makhongda kariguma pakpagumna pidring matomda kauraga lairambaduda ingangakna
"Kaidaurage mapa?" haiduna amuksu hangi. Tongpok magi nupigi khonjel tabada, "Nipi, aigi khongda angang asiba manba mani yadaga leiri. Aigi khongse thangba yadre, phakre." haiduna adum pidring songlaga leiri. Roma magi nipagi mawng aduda munne yenglaga leirambado sangsilaga masa pairaga khara singthoi. Aduga makhoi ani rongi thongsil wangwada lepi. Matam aduda thongdo mathomda gam launa lonchinjakri. Makhoi ani amuk onsinnaraga yengnai. Angakona pik thalli Romari. "Moi mapa, aina haidra. Yumsi mawong ama tawina. Ine tampa hoida salusilao." Tansaduda masani pa liembagi rumda sanapot mayamdo langthokpagi makholgumna tarakli. Tongpokna, "Nipi, kumasilao makhada. Nangna haibado aina thajarudabani. Lao. Moi khuraga idom sagado hanglusilao." Makhoi kumtharaklaga angang ani su puraga tampa hoida lai. Romana ine khura haidana kawi mangoldudagi. Kauribado taraduna tampa su thoklai. "Kaidauragene noi pulap laklibadi?" Romana, "Ine, wari khara hangjege tawbani. Aikhoi yumsida laiba ngamdri. Yumsi kaidawba yaukigi. Angang apikpaga laikidaba yaubra." Tampa ingangakna, "Noidi karamna khangliba?" "Hoi apikpa angang aikhoigi isu ama mai singlaga laikide. Adu kaidauragene? Mama mapasu hayeng Manipur thoklaklagani. Yumda lakani hairakpani. Masagi sanapot khara laihawi lauba laki hairei." Tongpokna, "Oh, aduna oiba tai. Sanapot khara lairami. Aina isada oizarona pirubadagi yumse tamnabada khangba ngamdri." Tampana, "Isibungo, aikhoidi aduga amata khangdihe. Noibu kirabadi ngasidi aikhoida lairo. Hayeng angangsing yum yauraklagane. Warido phajjana sanaraga kari tawsigi haibado tanarasi." "Hoine. Ngasidi aikhoi kirabasu kina. Adum makhagi rumna pulap lairagi. Makhadidi kaya tawdi. Mathakta isanigi rumdadi potsai langkhai hauri. Pharini aikhoi satlagi hairamlaga khoi pulap lakli mayumda. Aduga mama mapagi rumda pulapna tummi." Romana, "Aina haidra. Yumsi kainoma tawi haibado. Moi mapa, aikhoi yumsi amuk thadoklaga kadaida laini?" "Mama, thadoktrabasu laithau khara tawraga kaisu tawdaba oirabadi adum laisida. Asumna hainaraduna makhoi numidang adumadi tumtharasi haiduna tumthanakri. Mathaki rumsing aduda angang masana ningai tawna kapugumna amuk kapi. Aduga dungdung sienbagi khongsi makholgumna su amuk tari." Mathangi numitta beso amadi ritu lakli. Tampa hoida sangge tawbani. Makhoi hanagi mayum maduda ritudo hek yengkhatlubada masana laikhidaba rum mapaduda angang masamana mangona munne yenglaga liplibad urakpada mihol swai lauki. Masada hauriba tuhau loinamak sapchap yungi. Ritu magi nipagi makutta lamlaga, Dada, yengo. Mathaki rumda isa tomtilna aikhoibu ngairi haibagumna warauna yenguklibasi." Beso karisu khandi maramdi masa tomtil hek laikidabadagi magi nipisi mawng madum tawkrabani. Masabu tattana mamitta ui haiba manglan khuding lai haiba. Aduga karigum matamdana masa hinglibagumna laknaraga sanabagumna lairamba. Madudagi yummasi mina sel thawrakpaga mapa sap sanaraduna thadoklaga chathibani. Aduna karisu khandi masu mathakpi yengkhatlubada uri masa tomtilna mamittagi mapi tana warauni yenglaga leplibado madu urubada masu lawai lutongi samdo chap yungi. Makhoi na adum yengaga leiringaida Tongpok amadi Roma yumdudagi thoraklaga yumsigi hana mapudura. Beso amadi ritusu hoimani haidana makhoi wari sanaraga sanapoto mai thadok bikrasi. Angang masadusu lairam lena potha halasi hainaduna sanapot singdo khomsilaga kapna ritu amadi beso na mai thadokri. Madudagi matung tabada numitudagi yummadu karisu tawkhidri. Beso amadi ritusu ritugi mapamda matam khara lairi. Madudagi makhoi anisu masa tomthilga masak sak manaba angang nipa masa mapuktuna nungai ni laikhirami.
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ NBSꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ.